Taseng na mayum makay amade ingkol sunglay laytaba miyuisinggidamagta laingak na yum sabi na bathabag paikatlaga ni Chief Minister. Manipur da layriba Reserve Forest, Protected Forest sing amade part kayada ain kaina yum sajindun laysilamba amadi lana patap pisilamba sing khangdoklaga Manipur laingak na lepa laytana tagthokpagi thabak sathaga ni loina na lamdam sigi umangwamang haibade ching part turel sa usek sing mapung phana yokhatuna mahusagi khalkaidna thamnaba honaga ni aduga masagi ingkol amade mayum makai sunglay leijadre haiba sengna khanglaba miyoisinggidamakta laingak na makoige lainaba yum sanaba thabak paikhatlagani haina Manipur gi Chief Minister N Biren na phongdokhre wafam asi pausi asiga Chief Minister N Biren ga wari sanaba matamda phongdokhibane. Chief Minister na makata na phongdorokhibade lamdam masida lariba umangwamang sing paturel sing amade sausek sing kanana bohonabada Manipur miyam punna thogdang longminase. Masigi ona tainabada protected area Reserve Forest manungda niyom lana patapisinduna yum kay sajinduna achauba kundapam oisinduna umangwamang kokthokpagi thabak satharakpa loinana lamdam asida lariba part kaya phawbada lana patapisinduna ain kaina yum kay sajinbagi thabak satharakpa laingak asina tumina khak leithokloi aingi matungina lam khopsinduna leiramba sing takthokpagi thabak leptana sangsinggane loinana lana patapisilamba mari leinaba settlement gi official singsu aingi oiba thabak sapsana lakhutkani haina su phongdokhe. CM na makata na phongdokhibade haujik Manipur gi tongan ba mafam singda niyom lana lam khopsinduna yum kai sajinba sing ningthina survey toktoklaba matungda masa na sidok jana bakhangan gane masida lam henduna makata na laisinbagi thabak satharabade takthokpagi thabak lepa leitana satharakane laingak na sathagadoriba khongjang asida miyamna su mateng pangbina basu appeal tawkhe. Nakalamarom ngarang Waithau area da chathagiba eviction drive ki matangda Chief Minister N Biren na ngasi CM ge office da pangthokiba homecoming ceremony ge thauramga mari leinana paumi singna hangkiba wahangi paukhum piraduna phongdokibade Chief Minister isamaksu miyoiba ne miyoi amana laifam leitabagi awaba mayoknaba du khange adubu lamda masida nongju tha matamda singmingkhaiba amade ising isau toina thoraktuna miyamda awaba piriba se lamdam sigi sing kokthorokpa made iram nala phumjinduna yum sajilakpa sing asina achauba maram ama oire maduna protected area amadi reserve forest ki area singda pata piba yade khangna pata pisilamba amade pata adu namduna semdoklaga piriba miyoi sing loina maral laingak asina miyamda ngammi haiduna pangtau tauba natte leibak muyam amadi lamdam asige khallaga yaifana thabak paikhalakpane masin manaw lam yanabada thungnadre haiduna lambida reserve forest area da amade iram nalada lam khopsinbade Manipur gi oina yamna mangjaba oirakane ngarang DFO Thobal gi makhada Waithau area da eviction ge drive sathagiba mafam DC yauna yengsinkibaga loinana tasengna ingkol amadi yum leijadaba miyoi sing khangdoknabagi thabaksu laingakna paikhalagani haiba wafam phongdokhe. RPF PLA ge ibotombina laingakta sangjarakbada taramna okpagi thoram pangthokre lalhau lupta yauriba singna yumda halakbada nongmai bullet amata kaploi FIR amata laukhaloi haina Chief Minister Nongthongbam Birenna aina thingkraba loop RPF PLA ge Health and Family Welfare gi Deputy Secretary Irom Ibotombe Elias Ibotomba Elias Singkhai Elias Kairungba laingakta sangjarakbada taramna ukpagi thoramda phongdokhibane. Chief Minister Banglo da pangthokiba thoram aduda Chief Secretary DGP amadi atai civil amadi police ke makok thongbo officer kaya su saruk yakhe thoramga mari leinana Chief Minister na paumi singda phongdokhibada Prime Minister Narendra Modi amadi Home Minister Amit Shah na lamdam asigidamak paikhaliba thabak thoram singda thajarakpadage ningba thungdaba pendaba kaya lairakpadage yum thadoktuna saluraba miyoi kaya leptana halakle khulai paiduna saluraba singna yumda halakpada nongmai bullet amata kaploi amadi FIR amata paloi haina laukthokibadage ngasiri lepa leitana sangjarakpa leptre nambol thangtektage RPF PLA ge SS Lieutenant Colonel Irom Ibotombi Elias Ibotomba Elias Singkhai Elias Kairungba mitai sahi yangkhai ka taruk apokpa leikidraba Irom buno mitai sangjarakle mahaki MC number na 131 ne sag lising amaga chamapan marfudraga manga ge batch ne mahakna mayumda halakpasi awangba thakta ikai khumnaba utpaga loinana taramna oe atai su sangjarakuna mahausagi punsida hanjinana bohnabi haike thauram adugi khudong chaba lauruduna Chief Minister N Biren na phongdokhibada lam khopsin ba takthokpagi matangda hai ngarang Waithau Reserve Forest area da lam khopsilamba takthokpada awaba nanglaba singge manungda
Masagi lam tasengna laijadabasingda laingakna mateng panggane. Herojit Nauroibamna laikhidabada awaba phongdokre. Manipuri cinema gi saknairaba film ge script writers, lyrics amadi director su oibiramba Herojit Nauroibamna manung matam sadan laikhidabada film forum Manipur na thamoi sokna awaba phongdokpagi mifam ama pangthokre. Kaisampat laimazam laikai da yum ama maina chakre. Ngasi numit yung bamatong pung 12 kuntra rom taba matamda Imphal gi Kaisampat laimazam laikai da laiba Thoksom Chandra sahi hompuge mayum ama maina chakre. May adu karidagi haurakibano haiba haujik phawba chapchana khangba ngamdre miyoi amatana yum aduda laitaba matamda may asi haurakibane. Loinana manak nakpada laiba miyoi singna urakpadage Manipur Fire Service na pau piraba matungda khudakta Fire Service ki kangbu sing laktuna may muthan abo hona ki haire. May chakraba yum asige mathak thangba saruk sing upang na sabane. May aduna yum ge mathak thangba saruk chakpadage yum maduda lairiba potsai sing yamna chawna amanga ta thokre. May chakpaduda akoibada laiba miyam amade Fire Service ki kangbuna khongjel thuna may adu muthatpadagi akoibada laiba yum singda amanga ta thokhan khidre haire. Soragi lambida si baksang ama taduna lairamle. Ngasi ayuk Thoubal Police Station ki manungsa na laiba sora amade Lausipat anigi lonavada laiba lambi ge maning thangba saruki mongsong amada nupagi asi baksang ama taduna lairamle haire. Asiba haksang adu ngasi ayuk lambi satpa miyoi singna thengrakhibane haujik phawba miyoi aduge masak maming amade matau karamna siramlibano haibagi maram chapchana khangba ngamdre asiba haksang aduda sokpagi dakpham kaya marum lairamba thengnaki haire. Pawasi tabadagi Thoubal Police amade forensic ki kangbuna thogdok thokphumda laktuna makha tana thijin humjinbagi thabak sathakhe. Police tagi phangba pawgi matungina de miyoi adu gari na thomlamba natraga miyoi kharana hatoklaga thamlamba oiramgani haina chingnari haire. Khulai paibasingna kidnap tawkiba Tata truck ama yauna miyoi ahum Special Commando Unit khabai soina kanbang amhaure. Ngasi ayuk National Highway number 2 Imphal Dimapur lambi paringda Guwahati dage Imphal tamna chana thangnaba polam sing puduna lakpa Tata truck registration number UT 38T 5300 ase Kangpokpi Police Station na konba mafam amadage khulai paiba khutpu amana kidnap tawduna pukhre haibagi pau phangbadage Railway amade in charge Special Commando Unit khabai soige SP oina thawpuriba TS Krishna Tombi ge mijeng makhada Special Commando Unit ki OC L Bebek Singh Kangpokpi Police amade kunganithoi suba Assam Rifles Kangpokpi Post ke combined force na mai pakna kanbang amhaure haire. Pawasina hai khulai paiba khutpu aduna truck gari ase ransom gi damakta nongmai sindon na kidnap tawduna pukhe makoina kidnap tawkhiba miyoi sing aduda UP ge Turtipur Police Station ge Nakhasa Sambal dagi truck gari asige driver MD Anwar apokpa Abdul Rahman Tausib apokpa MD Safin amade MD Kalim apokpa laikhidraba MD Jaman kawi haire. Pawasina hai truck gari asi nongmai chindon na kidnap tawduna pukhre haibagi pawasi phangbaga makhoigi khonggul libada ayuk pung mangaga minute kuntra rom taba matamda truck gari adu rescue tawba ngamkhe. Khudakta khulai paibasing aduna truck gari amasung miyoi ahum adu thadok lamlaga asuk patsing lomda kakhatuna nanthokhe mai pangna rescue tawba ngamauraba miyoi ahum truck gari amade truck aduda purakliba polam sing aduga konana Imphal ge alu gali da dukan phamba Bijoy Kumar Gupta kauba miyoi asida khusinakre loinana Kangpokpi Police na FIR case ama lokhatuna makhatana thijin humjin basu chathaba haure haire. ICC gi lusing basing saman tawrokpagi mayokta MPCC na khongjang changsinkhre. AICC gi lusing be Sonia Gandhi amadi Rahul Gandhi bo Enforcement Directorate na money laundering ga mari lainana saman tawrokpagi mayokta ngasi MPCC na khongjang changsinkhre. Ngasi Manipur Pradesh Congress Committee gi President su oiriba Wangkhem Kendra gi MLA K Mega Chandra lusing duna Congress ke committee sing amasung Youth Congress ke karmi kaya ga loinana sangakpamda laiba Enforcement Directorate ke mamangda tongan-tongan ba kholaw kaya lawduna khongjang changsilakhe. Khongjang changsilakiba sing adubu police na takthokna bahonakhe nakalani gi marakta ngahak mukna bathokhe adubu wari sanaraba matungda yasinaba purakhe. Khongjang asigi matangda MPCC gi President K Mega Chandra na hai Enforcement Directorate haibase Indian Constitution gi makhada laiba agency ne Bharat ki nagarik khudingmangna chap manaba lehengadavane adubu Enforcement Directorate ase Prime Minister gi makhada laiba private agency amagumna mahakna tawningbata tawriba se laibak thivane masi condemn tawwe neutral oiba body ama oibiyo opposition oiba party khakta da khallaga madu khakta tawbigano Bharat laiba institution mayam ase magi lanai pocket gi puthok laga puningba mafam da puba
inquiry tawningbada tawba asi laibak thibane Bharat ki democracy asi mangkhragani haina su phongdokhe sahi ani da ngai ba heart patient mangal snada LMG na lupa lakh amaga lising yangkhai tengbang khre tabada yamna thamoi sokpa amadi pukning nungsiningai oiraba subnatagi sahi anirom da ngai riba heart patient mangalsna thongnaujamgi ana layengda mateng oinaba haiduna ngasi ayuk pung 8:30 rom tabada lupa lakh amaga lising yangkhai tengbang khre haina like minded group LMG gi publicity secretary Rakesh Naurem na thadorokpa cherol amada khangalakle LMG gi secretary Sorok Haibam Ojit na lusingduna chathagiba ngasi gi tengbang khongset aduda Dr. Maibam Itin Mangsa Tabam Kunjakesor Sobita Maibam Dr. Inauba Nongmai Them Devika Thaunangamba Rupachandra Surendra amadi atai maru oiba LMG gi lubloi kaya su saruk yakhe khongset adugi matangda group asigi secretary S Ojit na wafam kaya phongdokibada thaunaujam Ravi Masagi yumpham leitaduna sahi 7-9 lomgi mamangdagi yaifa laikai da leiba Kripsa Club ke caretaker oiduna mahaki masa sing loina bi amadi apokpi ga punna leirakhibane Ravi gi machanupa mangalsna masa khangogdana heart narakpadagi PGI Chandigarh da makhata ba treatment chatharuna bagi instruction pirakpadagi masabu layeng bachana bahona khe adubu ana layeng chana bagi sel leitabagi awaba pau tabadagi LMG na group asigi media partner oriba Singjamai 360 gi khuthangda laibak miyamna pangbirakhiba senpham sing LMG gi lubloi singna pangbirakhiba senpham sing amadi LMG gi general fund gi kharaga hapsilaga punna lupa lakh amaga lising yangkhai ase khusinnakhibane Ojit na makhata na phongdokibada laingak na CMHT amadi PM gi haksel gi card sing leiraba khudong chadraba singidamak piragasu card asina konsindaba kaya leide haikhe Aroi bada tabiri bapum namakpo thagatchare